Luang Sangmam the Labor Liberal College Numit nini chathagadaba mega job fair rozgar mela ama ngasi Chief Minister and Birena houdok khre loinana college asigi building ahum amasu ngasi sanga khre ngasi sanga kiba building ahum adudi administrative building OBC girls building amadi classroom building ne mega job fair aduda punna job stall kuntaret sarugya ke job mela houdokpaga mari lenana college asigi holda pangthok kiba thoram aduda Education Minister T.H. Basanta Kumar Amadi Health Minister Sapam Ranjanna Tharomgi Athoiba Mithunglen Oina Sarugya Ke Thoromaduga Mailenana Liberal College Asidagi Maheroi Oina Thabak Phangkraba Maheroi Mari Dasu Chief Minister na Achamba Khudol Tamduna Makhoibo Pukning Thogat Ke Thoromadugi Chief Guest ki Warol Piraduna Chief Minister na Hai Discipline Yaudaba Society Ama Kaidonungda Chaukhat Pangamloi Masimakna College Singda Assembly Tawbagi System Ama Assembly Bane Masina Khunai Asida Discipline ama sembaga loinana nationalism gi oiba wakhalon lehenba ngamgane self discipline amadi nationalism leiraba matamda maraiba mazati nungsibagi ihunla kane mazati nungsiba miyoi amana kaidongnungda phataba thabak tawroi hairaduna lamdamasde leiriba thabak phangdaba kaya thabak phangnabagi pandamda asigomba mega job fair ama pangthokpa ase chauthok saningai ne lenga ki thabak khaktana tana entrepreneur kaya semgatuna lamdamasigi economy da hena fagatna ba khotna ba changi haiba wafam thamke country sida oiksi leiri ko kai madagi wakhalobai kuna feel do adu kadane ngai discipline ya do society en do sa ko school no sai basatna hai ki South Korea sina discipline ni taxi ka se wa na sakte adu ki mati lambi da mithai ma ko ho ka civic sense kya mai ge mithai ab samda akushu apai keno se de de mo sa ka na makudo tafika wa chala sare 10 mil le और 10 mil le ga ka ta na sigi what my ownership wo ka kam ko ko na se stage to wo se ownership le na mapu ka na ko ai magi ko ko magi le kai ma ma ko le adu na si aso mo zen se me ko da ka ma si da yu chingi a chong ro sa ni adu na ne ko na yu chinga na ko le ko na ha ka discipline tan si ka si Allah ma sa ba mama ma sa ba oza ko ma sa ba